Assalamualaikum warahmatullahi wabarakatuh. All India Muslim Personal Law Board ki maikaidagi 25/04/2025 ta phongkhiba adugumlaba i'lan aduni bismillahirrahmanirrahim. Hairiba i'lan asi marakta juma ama phawba laite tang 30 da pangthokadaba yamna maru oiba agarbatti thaumai candle amadi mai bulb hairiba mangal khudimak asi muthatlaga minute 15 pangthokadaba adugumlaba All India Personal Law Board ki maikaidagi aikhoi wakfa bill asi yaningde haibagi aikhoina hanadagi hauna rally kaya chatuna protest kaya tawduna amadi social media da aikhoi gi angamba kaya lauduna lagliba asigi makha chatharakpo ina lagliba tang 30 asigi yum sakaisa Wednesday numitki numidang pung 8 hek tabaga tang 30 April gi numidang pung 8 hek tabaga mai ngaliba punamak muthatlaga mafam da laikaida mohalla da community hall da amadi miyam punba mafam da kaya social media da yauhannanabagidamagta Waqf Board ki maikaidagi aikhoigi handaki sarkarna BJP sarkarna amadi aikhoigi gair kanun da yamna akaiba oirakliba adugumlaba aikhoigi musulman gi Waqf Personal Law Board haibadi Waqf gi lamsingda attack torakliba asigi bill asi yaningde haiba du phongdoknanabagidamagta miyamda appeal torakli miyamda hairakli kari hain hairakli haiba matamda wafam asi miyam punamakta yauhanbiyu share tawbiyu har mahalla khudingmakta har musalman khudingmakta momin musalman khudingmakta Waqf bill asibu yaningde haiba adu phongdoknanabagidamagta makha chatharakpa protest oina tawgadawba asi 30 April haibadi 30 April gi numidang pung 8 hek tabaga 8:15 fawba ase minute 15 asi mai muthatpa candle muthatpa amamba haibagi batti gul haiko masigi kari asi kaida asi kanun asi aikhoina miyam pullaga social media da yauhannanabagidamagta pangthokpa Waqf bill asi handokpiyu yaningde haiba adugi protest makha chathananabagidamagta miyamda hairakli aduna marakta juma ama phawba lakthoknanabagi matam leite juma laaroi aduna social media da sigi video asi mipum khudimagta yauhanbiyu adukimatik share tawbiyu mipum khudimagta mobile pairiba khudimagta yauhallaga amadi committee semaga amadi makok thongwasingna social media da pakhang machasingna nahasingna yaningdaba adu phongdoknanabagidamagta thagatpiraknanaba haijari maramaduna haijariba si khoigi All India Personal Law Board ki maikaidagi notice asi General Secretary na thoglakpani maramaduna aikhoi inshallah ta'ala Allah na suksoi soiduna mai pakhan bigani sarkar daso aikhoi gi adugumlaba aikhoigi justice ase phangnanabagidamagta aikhoigi Waqf bill ase reject tawthokpinanabagidamagta aikoi hanna haijaba amadi lauba amadi aikhoigi angamba protest tawba thengnaba haiba asi thautai maramaduna aikhoigi social media da leiriba mipum khudingmakna hairiba video asi hairiba post asi amadi masigi kari asi ngasigi chefong asi yauhanminanabagidamagta miyamda darakhas tarakli maramaduna mipum khudimuna inshallah ta'ala aikoi yauhanbada mateng pangbiyu share tawbiyu group singda thabiyu amadi ngasigi video asi mipum khudimagta yaurabagi matungda lakliba yum sakaisa numitki tang 30 gi yum sakaisa numitki numidang pung 8 hek tabaga pangthokadawriba batti gul hairiba dugumlaba mai muthatlaga tuminna miyam punamak ase
ꯅꯣꯟꯊꯔꯒ ꯗ꯭ꯋꯥꯗ ꯑꯜꯂꯥꯍꯗ ꯊꯃꯣꯏꯒ ꯑꯜꯂꯥꯍꯒ ꯃꯔꯤ ꯂꯩꯅꯔꯒ ꯍꯥꯏꯖꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯗꯨ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯁꯤ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯊꯥꯒꯠꯄꯤꯔꯛꯅꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯔꯁꯣꯅꯦꯜ ꯂꯣ ꯕꯣꯔꯗ ꯃꯧꯂꯥꯅꯥ ꯃꯨꯍꯝꯃꯗ ꯐꯖꯂꯨꯔ ꯔꯍꯤꯝ ꯃꯨꯖद्दिꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯁꯂꯤꯝ ꯄꯔꯁꯣꯅꯦꯜ ꯂꯣ ꯕꯣꯔꯗ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh ꯫ ꯁꯤꯌꯥꯔ ꯇꯧꯔꯁꯤ꯫